ngasi moirang kampu forest geta mirol tadana leiba chahi nifulom suraba konthozam Premchandra amadi mahaki apokpi konthozam yaimagi imungda kanglaipak news tengbang lupna chana thaknaba polam firol amadi selgi mateng pangkhare fibam yam chadana leiba imung asibu Manipur government amadi tongan ba organization singna mateng pangbiu haina so appeal tawrakli nakalamoromda KNTL gi member singna Manipurda mayai kaba chinjak thingbagi khongjangda mangjil thariba Lamding Educated Welfare Association Lewabu Makoina Tauriba Tabak Singbo Puning Tawatpa Oina Kudol Pot Sing Piki Amadi Matam Pumbada Mai Papa Oira Sanu Haina Iswargi Mafam the Tauniki Laimarol Khorjaikol Laikol Nasinduna Nasi All Assembly Road the Laiba Manipur Hindi Parishata IEB Anigi Lairik Fongkre Fongkraba Lairik Sing Adudi IEB Mutum Ramanigi Siding Lairik Lichilgi Inafi Amasung IEB Nepram Mayagi Wari Lairik Macha Musilaklabalayini Tolenkul Development Club TDC Lilong Tolenkunna Sinduna Nasi Bosem Amusung Kosem Nalauba Class 10 Amusung 12 ki Parikyada Mark Wangna Fangduna Mai Paklakraba Club Asina Konbada Laiba Lairik Faba Mahairoi Singda Achamba Kudul Piduna Puning Thabatkre Lilong Tolen Kunda Pangthokiba Thauramadu da Sarugyakiba Lilong Municipal Council Ward number 2 ki Councillor MD Sahid Ahmad Nam Chaukhatpa Tangdu Laitaba Lamdamama Oihenbada Tungi Yumbirel Oirakadawriba Mahiroi Singi Thaudang Yamna Chawi Chaukhатpagi Mangal Purakpa Ngambagi Amatangairaba Lambidi Mahi Khaktani Maramasina Mahiroi Singi Mahida Pukning Changsin Bahaibasi Yamna Tangai Fadabu Oiri Makoibu Matamgi Mayai Kaba Chinjaktagi Lapna Thamduna Hakchang Fana Thambasu Mathautai Haiki Ngarang dagi hauduna ibo yaima sumang lela sanglen